em nó đi rồi khối nó tàu mai tàu ngang cái rồi ha em ngất ra ba à tức lại tháo rồi đó BJP xây được sạc lô cái ơi ngang bây giờ nó ngang ngang rất là cân hơi mà tăng sao vậy đó nhà máy nín hello chun mam koram jiri chana pum chana mam ngasi ge video sidi yamna pen da bade shimla ko video omni ko ha video khoi ge social media ma pai ni haiduna khoi yamna haidi na tai cha da ba ma jugo cha da ba hai tai ko adum ba comment ma comment karam pi ba sing ji haidi kari hai ga dong hang de mo khoi sing je sum ba haidi hojik jik yam nungai tana haidi social media da viral rak pa artist oja sadananda na thamlak pa afam khara ma khoi gi khoirang khoisau na duna amadi pen da ba kaya ama haidi thambang am lakta badagi magi live tagi thadrok pa wafam khara ma china mam tamina si ko haidi kai ai den khangde ko yamna pen dia ko nong phobo aina magi follow tawbada nong phobo u phang gi de oja sadananda na ngasi phobo haidi mayam gi fattana ba amadi ngasi phobo aina pigri ngai de gi oja sadananda gi film khangde kana khangde any jeng lak pa da ngasi phobo saw amadi haidi kana tawba mayam gi seba tawduna lak pa miyom ne ko magi haidi mana mangun ma tawba thok sida haidi mayam hingna sumaina su kari ai dong khangde ko sina mam oja sadananda gi wafam se sina mam hamada thamjirake dudi tamne si ko ngasai se ai do live sum thorga sai da sakki na tawba da Russia am yauda ba kai yana dina koi na loi to hunyi ba BJP ki sai shau re na ba BJP ro sina ai kan khang ni sai ma tam da su ai na vote kan yi ro BJP me am do i sai shau ba moi mian no tha da ka yi no tro cha da ngang do ngang sim kri ka cha ngai to hai ta khoi na lo koi sai shau ni kai no sai shau pi hai da chak tan ni kai no khoi hai ra ka paisa gi am khale paisa tan da ka hing do ri gi mi se hai ra ka paisa gi am ta le paisa gi da khali ga paisa to khitang tan ja bu to tan da di ka kadai dei no ne he no na pi bi ra ba ne khoi da nong to pi bi ra ba ha ra noi ma teng si oi lo na 호나가 달리는 게 노. 리엄는 뒤 딴데도 나고. sai 서울에 나서 BJP 기 sai 서로 가. 로이 그래 해도 기땀 란목도 그래. 타이로도 오는 거. 그래도 왜 하자. 이게 아주 호 이행고 마땅 파자다 봐 것도 하야 돼. 아이도 파르다가 하질렀거든. 아니 강호도 봐야 돼. 생나라디 그거는 BJP 기 sai BJP도 가한 게 브라. 놓으면 다 들어 까이는 또. 까이나 봐. 그냥 샤샤게 잡을지면서 니기 그냥 까이나 봐. 그래 또 우리 그 호이 라이브 또 이거 이거는 그냥 까는 안강신은 그냥 까는 농 또 그냥 잡기 다가 프로 버티 버린 게 다가 프로 봐 미기 포토신 검찰 다가 프로 봐 거기나 아니 다가 bakkan 댄싱도 이용고 까나도 bakka 야오게나 이사기 호이 매한도 굿 모닝 위스 서버 거기 포토 다가 넘어야 까이 까나게 총자도 방앙 비자명이 포토 검찰 다가 봐 비즈니스 암술 애도도 하요잖아 너 BJP na bôi ca cái mỗi mèo thôi lên nơi tôi đi hai rồi na, phải chứ lo, chín năm ba lên na, dùng khá là điên mà, anh này cái nó mà hậu tuột cái này, cần tiền xem mà mỹ cái nó tao cái xem ba, gì cái nó mà ôn mà bổ ngầm được đi ba, chơi chẳng có lấy tuột cái, mỹ picture cái các hàng nó cái location tao cái thằng cái cái sagi, cái nó tao mà xí đấy tao tao bao 칼리면 꾸이라면 가만히 똑시게 하이도 engasi디 따나리 호주 가만히 팅시게 라이트 레이트 미요 버머기 구시니 아도 헨젤 아디 좀 깔 거돌래디 nga이린 단자마 아시디 그런 상닝 바이다 호고 아이고 따도다 상사기니 까나부 더번도 떨어모 미군의 가면 비보다 세안토란 비보 강구 그럴 레기 장으로 프로파일 연관되나 follower 0 lấy comment pi nào tăng ui vậy, được chum nó tao pi đâu comment chứ nó, lấy về ăn, ya cái rồi vậy cái nó cái anh đã counter tao nó vậy, sớm này đó, mấy some video cái thao đó qua khơi bay, mà chỉ qua nằm bay cây cái nó hay gì vậy, lôi đi, cái nó vẫn thì vậy, hay không mà, ya cái rồi vậy lắm, ai mình nhìn mà nó vậy, con nó vậy. Aman amay yang jalan lagi, aman amay yang jalan mana, pau di, mana kena heli kai tahui, masih ni nupi sih nado tahui, aduh, hek tahu lagi dah ko, yang apa ni, orang mana cak mana tahu mani, pana cak mana tahu mani, gari han bawa, gari dah tahu han bawa lupa, sam jenis piu tahu orang ni pirak terang pau sara ni, ada,
ꯂꯥꯏꯅꯒ ꯑꯩꯈꯣꯏꯅꯒ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯏꯁꯦ ꯂꯥꯏꯅꯒ ꯑꯣꯏꯔꯛꯄꯣꯏ ꯅꯤꯡ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗ ꯏꯁꯩ ꯈꯔ ꯁꯛꯑꯒ ꯀꯥꯏ ꯍꯥꯏꯗꯣ ꯍꯦꯛꯇ ꯑꯣꯏꯔꯛꯄꯣꯏ ꯅꯤꯡ ꯃꯥꯜꯂꯦ ꯆꯍꯤ ꯀꯌꯥꯅꯣ 1989ꯗ ꯒꯤꯇ ꯈꯣꯡꯕ ꯇꯝꯕ ꯍꯧꯔꯛꯏꯅꯦ ꯑꯩꯈꯣꯏꯁꯦ 89ꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯅꯐꯥꯎ ꯀꯩꯝ ꯊꯥꯅꯗꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯌꯥꯝ ꯂꯥꯏꯅꯒ ꯄꯪꯇꯧ ꯇꯧꯔꯛꯄ ꯌꯥꯕꯗꯧꯅꯒ ꯈꯟꯕ ꯃꯥꯜꯂꯦꯅꯦ ꯀꯌꯥ ꯉꯥꯡꯉꯔꯣꯏꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯁꯨꯝ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯏ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯈꯔ ꯈꯛꯅ ꯁꯨꯝ ꯆꯦꯟꯊꯕꯟꯕ ꯃꯥꯟꯕ ꯁꯨꯝ ꯑꯗꯨꯝ ꯌꯥꯎꯕꯁꯤꯗꯅꯦ ꯌꯥꯝ ꯌꯥꯝ ꯁꯣꯟꯊꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯔꯣꯏꯒꯦꯗꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣꯗ ꯑꯣꯖꯥꯁꯤꯅ ꯑꯃꯨꯛ ꯊꯥꯖꯕꯤꯗꯣꯏꯅꯤꯗꯣ ꯆꯥꯛ ꯂꯩꯒꯟ ꯇꯧꯔꯒ ꯑꯩꯅꯒ ꯊꯕꯛ ꯇꯧꯈꯤꯕ ꯉꯥꯏꯍꯥꯛꯇꯪ ꯇꯧꯈꯤꯕꯗ ꯀꯅꯥ ꯀꯅꯥꯗ ꯄꯩꯁꯥ ꯀꯌꯥꯝ ꯂꯧꯈꯤꯒꯦ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯑꯍꯜꯁꯤꯡ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯕꯤꯕ ꯑꯍꯜꯁꯤꯡꯗꯩ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯂꯧꯕꯗꯒꯤ ꯍꯦꯟꯅ ꯌꯦꯡꯉꯣꯕ ꯑꯗꯨꯁꯨ ꯂꯧꯅꯤꯡ ꯇꯧꯔꯗꯤ ꯇꯧꯔꯦ ꯀꯩꯅꯣ ꯃꯃꯥꯡꯗ ꯌꯥꯝ ꯇꯥꯟꯅꯔꯝꯃꯤ ꯒꯃꯦꯟꯒꯤ ꯆꯤꯟꯅꯥꯎꯁꯦ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗꯣ ꯀꯣꯟꯅ ꯈꯜꯂꯛꯑ ꯀꯥꯟꯗ ꯃꯤꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯉꯣꯟꯗꯁꯨ ꯄꯩꯁꯥ ꯄꯪꯂꯧꯗ ꯂꯧꯕ ꯑꯗꯨꯗꯤ ꯄꯥꯝꯗꯦꯅ ꯇꯧꯕꯗꯤ ꯑꯩ ꯂꯧꯈꯤꯗꯦꯕ ꯍꯟꯗꯛ ꯂꯥꯏꯚ ꯊꯥꯔꯨꯕꯗ BJP ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯀꯥꯏ ꯍꯦ ꯉꯥꯡꯕ ꯌꯥꯏꯅ ꯄꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯍꯦ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯀꯔꯦꯝꯅꯔꯤꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯃꯥꯏꯅ ꯇꯧ ꯉꯝꯒꯗ꯭ꯔꯣ ꯅꯣꯏ ꯉꯝꯒꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯝꯗꯕꯨ ꯊꯥꯗꯕꯤꯗꯕꯩ ꯋꯥꯅꯤ ꯑꯥꯔꯇꯤꯁꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ VIPꯗꯒꯤ ꯀꯣ ꯔꯤꯀꯛꯅꯦꯁꯟ ꯑꯃ ꯆꯪꯉꯦ ꯃꯁꯛ ꯇꯥꯛꯄ ꯑꯃ ꯆꯪꯉꯦ ꯃꯥ ꯀꯅꯥꯅꯣ ꯃꯥ IASꯅꯦ ꯑꯗꯨꯅꯦ ꯆꯥꯛꯄ ꯑꯃ ꯑꯩꯈꯣꯏꯗꯤ ꯆꯪꯗꯤꯌꯦ people recognize us as soon as possible ꯑꯗꯨꯝ ꯍꯦꯛ ꯎꯕꯗ ꯁꯥꯎꯅꯤꯡꯉꯦ ꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯑꯗꯨꯁꯨ ꯇꯧꯗꯦꯅ ꯑꯗꯨꯁꯨ ꯊꯦꯟꯃꯒ ꯑꯗꯨꯝ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯉꯥꯡꯉꯤꯗ ꯅꯣꯡꯇ ꯂꯥꯛꯑ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯅꯪ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯍꯪꯈ꯭ꯔꯕ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯎꯅꯤ ꯌꯥꯝ ꯁꯛꯆꯅꯤꯡꯉꯕ ꯅꯦꯛꯂꯛꯇꯅ ꯁꯛꯏꯅꯤꯅꯦ ꯑꯩꯈꯣꯏꯗꯣ ꯅꯦꯛꯇꯅ ꯑꯩ ꯁꯛꯆꯒꯦ ꯆꯠꯀꯗ꯭ꯔꯣ ꯈꯔ ꯁꯨꯝ ꯊꯥꯅꯔꯗꯤꯀꯣ ꯍꯥꯏꯗꯤ ꯁꯦꯝꯗꯣꯛ ꯂꯣꯏꯅꯃꯛ ꯐꯔꯒ ꯇꯧꯔꯛꯀꯅꯤꯗꯤ ꯍꯥꯏꯄꯣꯠꯇꯦ ꯑꯗꯨꯁꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤ ꯍꯦꯛꯇ ꯑꯣꯖꯥꯗꯧꯅ ꯍꯦꯛꯇ ꯇꯥꯛꯄꯤ ꯀ꯭ꯂꯥꯁ 9, 10ꯒꯤ ꯑꯉꯥꯡꯅꯁꯨ ꯍꯦꯛꯇ ꯇꯥꯛꯁꯜꯂꯛꯄꯤ ꯍꯩꯇ꯭ꯔꯗꯤ ꯍꯩꯇ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯏꯁꯩ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯗꯦ ꯍꯩꯇꯦ ꯀꯩꯅꯣ ꯍꯩꯇꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯃꯣꯏꯗ ꯂꯩꯔꯕꯣ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯡꯉꯣꯏꯒꯦꯅ ꯈꯟꯕꯅꯦ ꯏꯁꯥ ꯑꯃꯃꯝꯇꯪ ꯋꯥꯔꯤ ꯁꯥꯕꯗꯗꯤ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯄꯨꯟꯁꯤꯜꯂꯀꯥꯟꯗꯗꯤ ꯃꯣꯠꯂꯦ ꯑꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯩꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯗꯨꯒ ꯇꯧꯔꯦꯗ ꯖꯥꯖꯥ ꯉꯥꯡꯉꯤ ꯇꯧꯗ꯭ꯔꯦꯗꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯤ ꯃꯣꯏꯅ ꯊꯥꯛꯄꯤꯕꯩ ꯇꯥꯏꯞꯇ ꯇꯧꯔꯁꯨ ꯉꯥꯡꯉꯤ ꯇꯧꯗ꯭ꯔꯁꯨ ꯉꯥꯡꯉꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯀꯩꯅꯣ ꯂꯥꯟ ꯃꯇꯝꯗꯨꯗ ꯍꯣꯏ ꯂꯥꯟ ꯀꯥꯞꯄꯃꯛ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯗꯣ ꯉꯝꯒꯗ꯭ꯔꯣ ꯂꯥꯟ ꯀꯥꯞꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯃꯊꯪ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤꯅꯤ ꯀꯩꯅꯣ ꯃꯣꯏꯗꯃꯛꯇ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯕꯅꯤ ꯋꯥꯔꯕꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯉꯝꯒꯗ꯭ꯔꯣ ꯅꯣꯏ ꯆꯥꯛ ꯆꯥꯗꯒꯩ ꯀꯣꯏꯆꯠ ꯆꯠꯂꯒ ꯉꯥꯛꯇ ꯏꯁꯩ ꯁꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯦ ꯀꯩ ꯐꯪꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯅ ꯀꯩ ꯐꯪꯗꯣꯔꯤꯒꯦꯕ ꯍꯦꯛꯇ ꯍꯥꯏꯖꯟꯕꯤ ꯄꯩꯁꯥ ꯄ꯭ꯔꯣꯖꯦꯛ ꯇꯥꯟꯅꯔꯝꯒꯅꯤ ꯍꯦꯛꯇ ꯍꯥꯏꯖꯟꯕꯤ ꯑꯗꯨꯅꯤ ꯄꯤꯊꯔꯝꯒꯅꯤ ꯍꯦꯛꯇ ꯍꯥꯏꯖꯟꯕꯤ ꯄ꯭ꯔꯣꯖꯦꯛ ꯇꯥꯟꯅꯕꯝꯒ ꯂꯩꯔꯗꯤꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯈꯔ ꯂꯧꯒꯦ ꯌꯥꯔꯦꯗ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯑꯣꯖꯥ ꯁꯥꯔꯛꯀꯅꯤ ꯑꯩꯈꯣই ꯅꯣꯡꯇ ꯑꯩ ꯍꯥꯏꯖꯗꯦ ꯑꯩꯅ ꯉꯝꯕ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯖꯕ ꯃꯐꯝꯗꯨꯗ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄ ꯌꯥꯕꯒꯩ ꯑꯩ ꯏꯊꯟꯇꯅ ꯁꯨꯝ ꯏꯁꯩ ꯁꯛ ꯂꯩꯅꯤ ꯌꯥꯄꯣꯠꯇꯦ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡ ꯊꯣꯛꯂꯛꯈꯤꯅꯤ ꯑꯅꯧꯕ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯃꯣꯏꯒꯤꯁꯨ ꯂꯝꯕꯤ ꯄꯤꯕꯤꯔꯝꯒꯗꯧꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯒ꯭ꯔꯨꯞꯄꯤꯖꯝ ꯁꯥꯒꯠꯂꯦ ꯍꯥꯏꯔꯛꯀꯅꯤ ꯒ꯭ꯔꯨꯞꯄꯤꯖꯝ ꯉꯥꯡꯅꯤꯡꯗ꯭ꯔꯦꯗ ꯁꯥꯒꯠꯂꯛꯏꯗꯣ ꯀꯩꯒꯤꯅꯣꯗꯣ ꯁꯥꯒꯠꯂꯤꯁꯦ ꯑꯩꯒꯤ ꯇꯧꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯗꯣ ꯁꯨꯡꯊꯣꯛꯇꯤ ꯊꯣꯛꯂꯛꯇꯅ ꯍꯥꯏꯅ ꯂꯩꯒꯗ꯭ꯔꯣ ꯊꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦꯅ ꯍꯥꯏꯒꯗ꯭ꯔꯕ ꯍꯧꯒꯗ꯭ꯔꯣꯏꯅ ꯑꯩꯒꯤꯗ ꯆꯠꯂꯤ ꯃꯌꯥꯝꯗꯣ ꯃꯁꯥꯅꯅꯦ ꯇꯧꯁꯤꯗ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯑꯇꯩ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯪ ꯌꯥꯎꯔꯨ ꯂꯥꯎ ꯅꯪ ꯑꯝꯇ ꯌꯥꯎꯕꯤ ꯂꯥꯎ ꯀꯧꯒꯗ꯭ꯔꯣ ꯀꯥꯟꯗ ꯋꯥꯅꯤ ꯇꯝꯁꯤꯜꯂꯨꯔꯒ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕꯒꯤ ꯇꯥꯏꯞ ꯇꯧꯔꯨꯅꯤ ꯈꯔꯁꯨ ꯈꯥꯏꯗꯣꯛꯄꯗꯣ ꯋꯥꯈꯜꯁꯦ ꯈꯔ ꯈꯜꯂꯣ ꯁꯨꯡꯈꯟ ꯈꯟꯗꯕꯗꯧꯅꯒ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯇꯧ ꯏꯁꯩ ꯈꯔ ꯁꯛꯑꯒ ꯁꯤꯅꯦꯃꯥ ꯀꯨꯝꯃꯤꯕ ꯏꯁꯩꯗꯣ ꯍꯦꯛꯇ ꯁꯛ ꯌꯥꯕ꯭ꯔꯥꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯕꯗ ꯑꯩꯈꯣꯏꯗꯗ ꯅꯠꯇꯦ ꯃꯤꯉꯣꯟꯗꯁꯨ ꯑꯃꯅ ꯆꯠꯅꯤ ꯑꯃꯅ ꯍꯨꯟꯖꯤꯜꯂꯛꯀꯅꯤ ꯑꯃꯅ ꯍꯨꯟꯖꯤꯜꯂꯛꯀꯅꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯈꯤꯇꯪ ꯆꯠꯂꯦ ꯚꯣꯠ ꯂꯦꯞꯇꯣꯔꯦ ꯍꯥꯏꯔꯛꯀꯅꯤ ꯅꯣꯏ ꯃꯌꯥꯝ ꯆꯪ ꯂꯦꯞꯍꯟꯗꯣꯏꯅꯤ ꯚꯣꯠꯁꯤꯁꯨ ꯚꯣꯠ ꯀꯩꯝ ꯈꯟꯖꯗꯕꯅꯤ ꯅꯣꯏ ꯃꯌꯥꯝ ꯆꯪ ꯂꯦꯞꯍꯟꯗꯣꯏꯅꯦꯕ ꯆꯀ ꯉꯥꯡꯕꯗꯒꯤ ꯇꯧꯗꯨꯗꯤ ꯇꯧꯔꯒꯦꯗꯣ ꯌꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯝꯃ ꯃꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏ ꯇꯧꯔꯤꯅꯤ ꯚꯣꯠ ꯂꯦꯞꯇꯣꯏ ꯇꯧꯔꯤꯅꯤ ꯑꯥꯔꯇꯤꯁꯁꯤꯡ ꯚꯣꯠ ꯃꯌꯥꯝꯅ ꯍꯥꯏꯁꯤꯅꯤ ꯅꯁꯥꯒꯤꯗꯣ ꯆꯥꯎꯈꯠꯅꯕ ꯇꯧ ꯅꯁꯥꯒꯤ ꯊꯕꯛ ꯍꯦꯟꯅ ꯗꯦꯕꯂꯞꯃꯦꯟ ꯂꯩꯅꯕ ꯇꯧ ꯆꯥꯎꯈꯠꯅꯕ ꯇꯧ ꯋꯥꯗꯅꯕ ꯍꯣꯠꯅꯧ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯈꯜꯂꯣ ꯁꯤꯅ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯦꯀꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯑꯃꯅ ꯆꯤꯡꯊꯕ ꯑꯃꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯑꯃꯅ ꯆꯤꯡꯊꯕ ꯁꯤ ꯉꯛꯇ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯣꯏꯌꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯎꯔꯤꯀꯣ ꯍꯣꯏ ꯁꯣꯏꯔꯗꯤ ꯁꯣꯏꯔꯦ ꯍꯥꯏꯔꯣꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯃꯊꯪꯗ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ
ꯀꯌꯥꯝꯁꯨ ꯌꯥꯎꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯔꯤꯒꯗꯣ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄ ꯌꯥꯎꯔꯦꯀꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯗꯨꯒꯤ ꯀꯩꯅꯣꯗ ꯑꯦꯒꯦꯟꯁꯇ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯐꯥꯎ ꯄꯤꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝꯕꯗ ꯑꯩ ꯔꯦꯁꯄꯣꯟꯁꯁꯨ ꯂꯧꯗꯦ ꯑꯗꯨꯝꯕꯗꯣ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯩ ꯍꯥꯏꯗꯤ ꯔꯤꯃꯨꯚ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝꯕꯒꯤ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯂꯥꯛꯄꯁꯤꯡꯗꯣ ꯑꯩ ꯅꯣꯡ ꯐꯥꯎꯕ ꯔꯦꯁꯄꯣꯟꯁ ꯂꯧꯕꯤꯗꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯁꯨꯝꯕꯗ ꯔꯦꯁꯄꯣꯟꯁ ꯂꯧꯔꯒ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯗꯨꯝꯕꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯇꯧꯒꯗꯕ ꯊꯧꯔꯝ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯠꯆꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯊꯦꯡꯅꯖꯔꯁꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯃꯤꯟꯅꯔꯁꯤ